Urkhulda NSNIM ki lusingba muiba lakpada oknaba sem sabagi thabak yamakan sathari thasigi kunga mathoide NSNIM gi ato kelon sir twingalen muiba gi sayangkai gi matungda ma ki pokna phamlamdam somdal da lakaduri basida harau taram oknabagi tangkhul community na sem sabagi thabak yamakan sathari tangkhul region ato aje Jingso amasum Jingtun region marigi community leaders na muiba na ma ki pokna phamlamdamda lakadori basigi damakta harau teramba phungdokri ato longphangi chairman wungpang el simren region aduda laiba mioi lising kya gi sentiment share tawroduna haikibada matam sangna ma ki miyam gi dama awase theng kya khangduna lantheng kya mayoknargi tung sahi yangkhai gi matung na ma ki pokna phamlamdamda lakadori bani masigi dama aikoina harau teramna phungdokri Western region ki chairman Epson Khapaina muiba lakaduri basiga mari lainana miyam de isoda thaujala masum santi ki dama prayer tawna basu khangali lusingba sina ma ki mayum lamdam da halakpada asra angam thoktana ba natural calamity nanghandana ba madi ma ki khongsat asid ayat aparama da thoktana ba prayer tawmina siaidi Eastern region ki chairman AS Athan muibana naga miyam ki dama kathokhiba kaya dubu mayek sengna thamladunu lusingba sina naga singi damak sai kya seba tawdunu lakli aikhoi gi lusingba sina mayum lamdam da halakpa si naha ahal khaidna tangkhul tribe singna khawrang na ngaiduna lairi Eastern region gi miyam na mahakna mayum da halakpa sida aso angam thoktana ba player tawri haiki Southern region gi senior member Ajay Longphang na chairman gi mut siladuna hakibada South Tangkhul community gi nupi group sing youth sing church member amasum khunja sina lusingba sina ma ki mayum lamdam da halakpada okna ba sem sadunu lairaki English singa mag samapan ga kuntra ga mari da Urkhul district ki somdal da pokhiba muiba si naga political movement gi khwaidi gi masak nai lusingba mani loinana Indo Naga peace negotiation gi damakta sahi kya maru oiba Thaudang lorga lakhiba lusingba amani swaiki Thoingalen muiba somdal khongchat UK LLF taram okli NSNIM gi lusingba Thoingalen muiba na sayangkhai gi matungda Urkhul district ki Wungtangkhul region gi manungsanba ma ki pokna phamlamdam somdal itihasik oiba mongda halakadoriba ma ki khongchat asi United Cookie Liberation Front UKLF na taram oi hari UKLF ki Ministry of Information and Publicity na thadorakpa chirola mana haribana lusingba sigi homecoming asi tampa ki miyam amasum matamdu ki Manipur government athingba kya pibana tangdu laita da bamasum mishimina kya thoktuna singnaba kya do mayukna duna masum sahi kya hotnarabagi matungdani maki khongsat asi community asigi oina yamna maru oiba amasu oigadoribani lusingba asigi homecoming asina aikhoi community singi marakta lainariba mari hena session hanba amasum understanding purakani habigi asa tawri isorgi lamjing amasum thaujalgi makhara thaudo asina tribal community singi marakta shanti amasum unity purakani habigi asa tawi amasum player tawi itihasik oiraba ma ki khongsada sikidam UKLF ki maikedi gi nungai phabaga loinana ma amasu ma ki imung manung amung hana unabagi nungai badu oirasanu harakli Taliban singna Pakistan army yangkhai gani pan hatkhre kaya man aso panang hankhre Pakistan amas Afghanistan ani ki lona bada laiwa ani ki lanmi sing akan mamong na khuthok na bagi thaudokta Pakistan ki lanmi yangkhai gani pan siri kaya man aso panang li Taliban ki maikedi gi na makhoi gi lanmi mapan siri taraga tarung aso apanang le hari thaudo asi Pakistan Afghan da satakhi be attack amagi laman khumboina hauki be thang sunumita nakalani gi marakta border da akan mamon khuthok na bigi thaudo thokibani Afghan ki defense minister Maulawi Mohammad Yaqub Mujahid na haikibada laiba adu gi border ningthi na ngak sena bagi damakte ningthi na sem sabal lori Afghan ki Islamic army singda kariguma Pakistan ki maikedi gi makhatan attack sa tharaglabadi madu gi damak sapsana pakhumpi na bamasum Duran line mikup na hum singna laina ba khankhri Afghan ki maikedi gi leba adu gi noktha amasum kangphal gi border singda ningthi na ngak sen begi hak adu lai ete adu Afghan ki troop singna Pakistan ki security post ahuma pungpha na khudum janmangamle Pakistan amasum Afghan leba ani gi phawdok phawjin tawribi yamna maru oiriba lambi ama oiriba Torkham amasum saman anim ngasidagi thingjinkre masigi mathakta apikpa route ahum su thingjinduna leba ani ki marakta phawdok phawjin tawbo yadre hari
Manipur si mitay khakta na ngak piyaro yek salai leiba furup kunga mga na ngak minagadabani zadumani. Manipur si maitai khakta na ngak piyaro lamda masigi yelhomi oiri ba yek salai leiba furup kunga mga na pun na ngak minagadabani haina. Ngasi duilalen Kabo Lekai da leiba Federation of Homik Office ta pangthokiba lup asigi nipan suba mapok kumon thoramga mari lena Federation asigi President Sapamsa Zadumani na phongtokre. Mana makata na haikibada handakti Imphal East ki saumum kabui khunjaw lamdam asigi yelhomi furup oiriba yek sarai leijaba furup kunga mangagi maming hakpa nungbi ama yungkiba adugi matangda aikhoiga kaina basu yararoi daba maitai pangal gi mioi kangbu kharana social media da aikhoi masal nungsinadana ba wafam kya phongdona rakhibado yamna lebak thibani sawambungi kabui khunjaw du yungkiba yumbi edu lamdam sida yek salai leijaba furukun gi manga sibu ningsingduna yungmani masida maitai ningol gi masa oiriba pangal gi mioi kharana lana sandokhiba haibasi yamna lebak thibamani nungbi edu da maitai yauna yauribadudi Manipur lenga ki gazette notification adugi matungina hapkhibani Federation of Homina thangjiliba khongthang asi asumba maikaidani lamdam asitigi haurakhiba lamdam asita saurakhiba marakta sanglakpasing nataba yek salai leijaba furupsingi oina yungliba nungbi esigi matangna lana sandokpasi lebak thibani aiki panwa yabadi ngasigi thoramadu Federation of Homi gi Vice President Hira Kabu yauna Federation asigi maru oiba thomi kya asu yaki PM Modi ki lengak sasan lakraba matung India da RTI si marai sai tharagli bopenda English nga niga mga da center da Dr. Manmohan Singh na Prime Minister oiba duga Sonia Gandhi na UPA gi chairperson oina leiringi matam da hawdoklang kiba RTI Act 2005 si English nga niga taraga marida Prime Minister Narendra Modi gi lengak sasan lakraba matung da RTI gi magun si nomo gi marai sai tharagli mamang sei gi June phawda RTI gi complaint case lak mangaga lising mari gi mathakta lairi maram aduna RTI egasi mapung phana sa na hangadabani haina ngasi Congress bona pangthokiba pawge mipmamada MPCC gi wangang loi en bopenda na phongtokre mana makhata na haikibada English ngani gi manga da laiba sida RTI mapung phana sa na khraba matung Prime Minister Modi gi lengak sa lakraba matung English ngani gi tarama panda egasi MN tawduna masida piramba santi kya du na thairaga thamri Information Commissioner amagi tam sahi mangagi matam loiramba du lauthokre Digital Personal Data Protection Act ki matung ina public interest oiraga di madu miyamda disclose tawba yabi ayaba leramba du su Modi government MN tawduna public interest ta personal information gi matang oirabadi disclose tawba da athing matamkre Masina Prime Minister Narendra Modi ga mari lainana hangba wang yauna atopa maroiba wang kya magi pakum hawjiksu phangdana lairi Central Information Commission amasum State Information Commission gi hafam thokpa Information Commissioner sing isu hapthri RTI agasi mapung phana implement tawhandaba sina state asida thadarakpa phan kya gi matang nu sumek sengba pakum phangba ngamdri Hairiba punamak asi Congress na lusingba UPA sarkar ki matam na thokidi UPA sarkar ki matam na kanaguma singna asengba asumba paw haidokpada makhoi sing adu gi dama protection pinaba leramba ek adu phawba modify tawduna hana piramba protection sing adu lehendri RTIC Sangvidana amasum samas asigi hak ngaksanaba hotnaba asauba khulai amani Masi isam samba manati adubu ngasi RTI thariba kaya kian khanganba masum asiana phawbu yawre haina penaba wafam kya phongdoki loinana Information Commissioner gi tamasi sahi manga oigadabani haina akaknaba matam ama Congress sarkar gi matam thamlamba du amung hana ek asi MN tawduna hairiba sahi manga gi tamaduda lehanaba honagadabani Digital Personal and Data Protection Act review tawgadabani Center amasum state ki hangduna lairiba Information Commissioner sing suna hapkadabani RTI user sing protection pigadabani RTI ek ki matungina kanagoba mana karigumba ama khangningmada aki khang yaudana wang hangba ngamangadabani amasum pakhum sing matam sana pigadabani habi yauna tuwan demand kya thabak oina pangthokadabani haina mari rainaba singda taksinki Manipur Rajbari Thugai Kibagi Matang inquiry ama sathaduna sienabasing mathakta thabak lokhat piu haina MLA RK Imona Manipur Governor da aiba sirol pisingkre Shillong da leba Manipur Rajbari Thugai Kibasi kanani gathang pikibano thawdo asigi matang da misang mikhai nai da inquiry ama sathaduna sienabasing mathakta thabak lokhat piu haina MLA RK Imona Governor da taksinkhre Sagolban Assembly constituency MLA oiriba RK Imona khuyek piduna ngasi Manipur gi Governor Ajit Kumar Bala da pisin khiba sirol aduna hai heritage structure ama oiriba Manipur Rajbari asi Manipur miyam gi historical
architectural amasum cultural value ga loinaduna sali Raspberry asi isam sam structural building amanati India gi post independence history gi thadona ba yadraba saru amani Red Land building asi mamangai matamda adungai Maharaj Buddha Chandra Singha gi Shillong residence oiram kibani kumja English nga maga samapan ga nifu go mapan gi September kun ga mathoida Manipur gi merger agreement gi khuyak pina kiba maphamni kumja English nga maga samapan ga nifu gi matamda sa kiba building asi thuwai kiba haibasi Manipur miyang gi pukning wakal da sauna thokanba thawang amani अतः हिस्टोरिकल स्ट्रक्चर सिंगाक सेंदुना थमलगा मणिपुर राजबरी थुगाइबस मणिपुर की पुवारी की यावना मरु ओइब सरुअमा मुथतपनि हाइना लौबि हाइदि गवर्नर द पिसन की सिरोल सिना मखा तारिबदि थवोंग असिद वहंग क्या थुलखि पुवारी की यावना मरु ओइब हेरिटेज स्ट्रक्चर असिबु कारिगी दमक योखतुना थमखिद्रिबनो मसिगी खुथांग नायना लाक्लिबा मगुन अदुबु खनदना थुगाइरिबनो अमसु मणिपुर की दनतना लैबाक असिगी पुवारी दी यावना मरु ओइब बिल्डिंग असी थुगाइना बकनाना अयाबा पीखिबनो हाइना हंगलदुना थाउदोसुगी मतांग मनिंग तमना थिजुनबगी थबक सथदुना सिएनरिबसिंगी मथक्ता अकनबा थबक लखटकदाबनी हाना लेरम सक्तम मदु मंगहंदना मदुगी मगुन अदु सबसाना खंगना सेमगनबा थबक पैखटपियु अमदी हेरिटेज साइट सिंगाक सेनबगी थबक सबसाबा थाउसल थौरांग अमा पैखटपियु हाइना गवर्नरना तक्सिंकी Shillong Manipur Raspberry Thugai ki bathamoi sopa mani building asina ikoi gi puari ningsingba masum saktam mad utlibani thaudo asigi asumba sabsana puthokpiyu haina MLA na makhataki Haubal Torel da miyo amagi asibak sang phanglei masa khangdabasingna phuraga halaba matungda hondolamba oigani haiba miyo amagi asibak sang Haubal Torel gi yaripok sangam dabi makha lekai mapadagi phangle haidi pausna asibak sang adu ngarang ayu pung nipalom taba matana manak nakpada leiba miyo singna thiengnarakibani leikidraba miyo edu yaripok sangam dabi makha lekai digi MD Firoz Khan se nifugom de apok leikidraba Zalan kauba miyo amani haiba masa khangwangkhri Asibak sang पुलिस की कंगबुना थौदोक थोकफम दगी लखलाबा मतुंग पोस्टमार्टम की दमक जेनिम्स की मेरेल संग थमख्रि हाइदि पाउसना हाई लैखिद्रबे एमडी फिरोज खान सीदुना लेरंबा मफमदा मसादा सोकपगी दाखम सिंग लेरमे हाइदि अदुमैनामा हौजुक फावबिगी ओइनादि मतौ क्रमना सिरमलिबनो हाइबा सबसाना खंगमंगमद्रि पुलिसना थौदो अदुगी मताना केस तुम लखोतना थिजिनबगी थबक हौख्रि हाइदि पुवारी सगोन अदुना लाक्लबा शिलोंग की राजबारी करम मतमना सेंग सकत लुइसिनगनी हाइबदु मियामना खंगा लुप निपान पुवारी की सगोन अदुना लाक्लबा शिलोंग की लैरिबा मणिपुर राजबारी बु खंगहौदुना थुगाइखिबदुबु यानिंगदबा फुंगदोकपगा लोइना सिदोखराबा राजबारी करम मतमना सेंग सकत लुइसिनगनी हाइबदु मरि लैनबसिंगना मियामना खंगनबियु हाइना तोवान तोवान मलुप निपान फुंगदोरखलि ngasi मेजर खुलद लैबा मणिपुर प्रेस कप की कौब्रु हॉल द हिरामसिगी मतंगदा MP CM YEMKAL IPOM Sitmilon Progressive Alliance for Leadership and Empowerment of Mothers Palem UPA CO MPF Amadi WMO na sinduna pangthok pawgami pamamada Indigenous Peoples Organization of Manipur IPOM gi Vice President Chandramani Khumanchana phungdokpada पुवारी के सगोन अदुना लाक्लबा मणिपुर बि इंडिया रा तिनखिबगी खुदम अम ओइरिबा शिलोंग की मणिपुर राजबारी बु थुगाइखिबसिदा मणिपुर मियामना माइकै क्यादगी पियनबा फोंदोकनरखलि मरा असिदा ngarang PDA na miyang gi piendaba wafam kyagi marakta hanagi mawong matau kahendana nauna sagana ba thugai bani hana singdurakre adubu matam sana mari leinaba lainga ki miyoi singna miyamna khanganbagi mahutta piendaba wafam kya phongdoknaraba matung khaktada सेंगदोरक हाइबसे लेबक थीबनी अमदी मतम साना मियामना खंगलमलबदी असिगुम्बा खोलाव क्या लौरमलिबसी लौरम लाउदबसी गाय मरम मदुना मियामना तक्सिनद्री फावबा खोलाव लाउद्री फाव थबक तौदबगी मोंग असि अकन मोंग यानिंग देखि PDA ना मणिपुर राजबारी थुगाखिबगी वाथो अथुम असुम असुम साउथुरखि अनौब सारगा अहिंगबा म्यूजियम ओहनबा यारोय Planning and Development Authority PDA अमसुम मणिपुर लैंगाक लौतुनरगा पुवारी की तांगलबा लन ओइना लेरखिबा रेड लैंड मणिपुर राजबारी अक्टोबर 9 की हिंग उर्फुलताना थुवाखिबगी वाथो असुम असुम साउथुरखि BJP अमसुम कांग्रेस की MLA कयानोसु थौदोअदु अकन ममोन कंडेम तौबगा लोइना मणिपुर की पुवारी मंगननबा थौरांग अमनि हाइना फोंदोकनरखि मसिगी सुमथक स्टेट असिगी सिविल सोसाइटी ऑर्गेनाइजेशन असु असाउब फोंदोकनरखबगा लोइना PDA की वखल याउदबा थोंग अदुबु यामना कन्ना कंडेम तौनरखि PDA na ngarang thokiba sirol adu yaningdaba phungdokroduna Ethno Heritage Council की मसिन चतपा मिसा अमना पाउसी सिदा हाय मणिपुर राजबारी दा लैबा मतम अमगी महाराज सिंह की बंगलो ओइरंबा मफम अदु निंखाइगदौरे हायना सिदोखिबनी हारिबदुगी वंथु करिनो मीगी लमगी ना निंखाइगदौरबा तुगदौरबा सिंह अदु ngakhalaga
ꯁꯧꯒꯠꯂꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯊꯝꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯆꯧꯕ ꯁꯦꯜꯐꯝ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯤꯕꯅꯤ ꯂꯤꯚꯤꯡ म्यूजियम ꯑꯣꯏꯅ ꯊꯝꯒꯗꯕ ꯕꯪꯒꯂꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯗꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯈꯤꯕ ꯂꯩꯕꯒꯦ ꯃꯗꯨ ꯌꯦꯡꯁꯤꯟꯅꯅꯕ ꯀꯃꯤꯇꯤ ꯁꯦꯝꯈꯤꯕ ꯂꯩꯕ꯭ꯔꯥ ꯆꯍꯤ 2 ꯂꯩꯔꯒꯗꯤ ꯆꯍꯤ 100 ꯃꯄꯨꯡ ꯐꯥꯔꯒꯗꯕꯅꯤ ꯃꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯍꯦꯛꯇꯃꯛ ꯇꯔꯥꯏꯅ ꯊꯨꯒꯥꯏꯕꯗ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯣ ꯍꯪꯅꯔꯛꯂꯤ ꯃꯔꯛ ꯑꯁꯤꯗ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯂꯣꯡꯒꯤ ꯔꯦꯗꯂꯦꯟ ꯁꯤꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯀꯥꯏꯍꯟꯗꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯁꯒꯣꯜꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ constituency MLA RK Imona Manipurgi Governor AK Balada Subakri Governor Repression Kiba Sirola Mada MLA na hai Manipuri Rasbari Haina Kangaba Silongi Red Land Building Tuwai Kipagi Tonga Sining Bakainingani Building a Simata Mamada Ningta Buddha Sandra Kumza English Samapangan Fugamapangi September Kungamatoida Union of India Gi Mute Singa Manipur Mother Agreement Kuyak Pinaki Mapam Supali West Bengal the medical tamlibi mahiru ema gang rape tokri West Bengal gi Durgapur district manungsanba Shibapur da leiba private medical college amada MBBS tamlibi nupi mahiru ema college campus ta manakta miye uhumna gang rape tokri Thaudo osi thangja numiki numidang pung nipan makhairom tabada nupi mahiru edu numidang gi saklen sanabagi damak tholakpada thokibani makhoi ani bu miyoi ahumna college gate manakta khamlaga nupi edu phaduna pukhraga manak nakpa asongba mafam amada nupi oibigi ikai kumnaba mangan kibani thaudo asigi matangda chenariba miyoi hum phaba ngamle haina Asansol Durgapur Police Commissioner Fondokhi ikai kumnaba mangan bikrapi nupi mahiru edu Odisha gi Zaleswar da gini haide nisu pau sida makhatana su report tauna fongdorakli aduga tentang na sumna meyamna thamjaramge Hauziki oinadi meyam pau si matang se lusinjarage amasu makhata anauba update meyam puna ngamina siaina channel sigi maikai digi meyangi mafamda makhata na thamjari makhata anauba update meyam puna ngamina saina channel sigi maikai digi meyangi mafamda makhata na thamjari